ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯣꯌꯥ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯃꯨꯁꯤꯟꯗꯨꯅ ꯃꯁꯥꯗꯒꯤ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯕꯪ ꯕꯪ ꯀꯥꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯍꯥꯏꯕꯗꯤ ꯃꯥꯡꯒꯣꯜꯗ ꯂꯩꯍꯧꯔꯤꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯆꯪꯁꯤꯜꯂꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝꯕꯨꯔꯦꯟ ꯑꯣꯏꯔꯤꯕ ꯊꯥꯕꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯅꯥ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯗꯨꯗ ꯒꯨꯔꯨꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯤ ꯑꯗꯨꯒ ꯒꯨꯔꯨꯡ ꯇꯧꯕꯗꯨꯁꯨ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯥꯏꯔꯝꯈꯤꯕ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯆꯪꯂꯛꯀꯅꯨ ꯍꯥꯏꯔꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯕꯗꯤ ꯆꯪꯁꯤꯟꯗꯤ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯔꯒ ꯂꯩ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯣꯌꯥ ꯂꯥꯛꯄ ꯃꯁꯥ ꯑꯗꯣ ꯑꯗꯨꯝꯅ ꯐ꯭ꯔꯪ ꯆꯣꯡꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯎꯞꯁꯜꯂꯤ ꯑꯗꯨꯒ ꯈꯨꯗꯨ ꯀꯨꯟꯗꯨꯅ ꯁꯟ ꯁꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯀꯥꯝꯊꯔꯤ꯫ ꯑꯗꯨꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯔꯥꯏꯕꯛ ꯑꯗꯣ ꯇꯛ ꯂꯥꯎꯅ ꯊꯝꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯂꯥꯏꯃꯨꯒꯤ ꯁꯍꯨꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯇꯞꯅ ꯍꯟꯊꯔꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯃꯨꯁꯜꯂꯝꯕ ꯑꯃꯗꯤ ꯃꯁꯥꯗ ꯊꯛ ꯊꯛ ꯅꯤꯛꯄ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯇꯞꯅ ꯍꯟꯊꯔꯛꯇꯨꯅ ꯂꯣꯌꯥ ꯂꯥꯛꯄ ꯅꯤꯡꯒꯥꯡ ꯐꯝꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯆꯩꯕꯤ ꯆꯩꯊꯦꯡ ꯑꯁꯤ ꯄꯤꯔꯛꯂꯕꯅꯤꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯉꯥꯛꯄꯤꯔꯔꯣꯏ꯫ ꯐꯩ ꯈꯪꯒꯅꯤ ꯅꯪꯅ ꯂꯩꯔꯒꯅ ꯉꯝꯂꯒꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯌꯨ ꯑꯗꯨꯒ ꯑꯩꯅ ꯉꯝꯂꯒꯅ ꯅꯪꯕꯨ ꯑꯣꯏꯅ ꯇꯥꯟꯊꯣꯛꯀꯅꯤ꯫ ꯅꯍꯥꯛꯄꯨ ꯊꯥꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯑꯋꯥꯏꯕ ꯄꯤꯒꯅꯤ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯁꯨꯔꯨ ꯅꯩꯔꯤ ꯑꯗꯨꯒ ꯃꯁꯥꯗ ꯅꯥꯟꯊꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯦꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯑꯃꯨꯕ ꯂꯩ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯟꯗꯨꯅ ꯂꯩ ꯑꯁꯦ ꯃꯈꯨꯠꯅ ꯁꯨꯔꯨ ꯅꯣꯏꯈꯥꯏꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯀꯥꯆꯤꯜ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯨꯅ ꯀꯨꯜꯂꯒ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯆꯦꯟꯊꯣꯛꯐꯝ ꯈꯪꯗꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯨ ꯅꯩꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯀꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯁꯥ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯤꯟꯗꯠꯂꯛꯄꯒꯨꯝ ꯆꯩꯅꯥ ꯐꯪꯕꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏꯃꯨ ꯑꯗꯣ ꯃꯈꯦꯠ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯑꯃꯨꯕ ꯁꯛꯇꯝ ꯑꯃꯒ ꯁꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯂꯥꯎꯔꯤ꯫ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯗꯨꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯃꯍꯥꯛꯅꯁꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯇꯧꯅꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯄꯨ ꯊꯥꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯣꯏꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯨꯔꯣ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯂꯩ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯃꯀꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯂꯥ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯊꯥꯗꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯊꯣꯛꯈꯤꯕ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯁꯍꯨꯝ ꯑꯃ ꯂꯣꯏꯅꯅ ꯄꯥꯏꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯉꯁꯥꯏ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯁꯦꯝ ꯁꯥꯔꯝꯕꯒꯤ ꯂꯥꯀꯨꯝ ꯆꯤꯡꯒꯨꯝ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯍꯣꯝꯗꯣꯛꯈꯤꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯊꯥꯕꯜꯒꯤ ꯁꯌꯦꯡꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯀꯔꯤꯅꯣ ꯑꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯤꯅ ꯀꯣꯟꯁꯤꯟꯖꯔꯛꯂꯤ꯫ ꯊꯥꯕꯜꯅ ꯂꯩꯅꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯔꯒ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯃꯥꯏꯕꯅꯅꯦ ꯂꯥꯏ ꯇꯩꯅꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯥꯗꯣ ꯆꯣꯛꯊꯕꯒꯨꯝ ꯇꯧꯔꯤ꯫ ꯍꯨꯃꯥꯡ ꯀꯥꯡꯂꯨꯕꯒꯤ ꯃꯁꯥꯗꯨꯁꯨ ꯏꯂꯪ ꯂꯪꯈꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯏꯄꯨ ꯑꯃꯥꯏꯕ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯀꯝꯗꯧꯔꯕꯒꯦ?
ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯂꯥꯏꯅꯤꯡꯊꯧ ꯑꯃꯨꯛ ꯀꯧꯁꯤꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯁꯤ ꯑꯩ ꯅꯈꯣꯏꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯃꯗꯤ ꯃꯍꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯕ ꯂꯥꯏꯃꯨ ꯇꯤꯟꯃꯨꯁꯤꯡꯅ ꯌꯨꯝ ꯑꯁꯤꯗ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯀꯗꯧꯔꯤ ꯁꯦꯡꯅ ꯈꯨꯝꯃꯨ ꯅꯈꯣꯏꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯂꯩꯈꯤꯕ ꯌꯥꯅꯈꯤꯗꯕ ꯌꯦꯛꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯥ ꯅꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯇꯧꯔꯛꯂꯤꯕꯁꯦ ꯑꯗꯨꯒꯨꯝꯕ ꯌꯥꯅꯈꯤꯗꯕ ꯃꯤꯁꯛ ꯑꯗꯨꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯅ ꯈꯪꯕ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯗꯨ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯜꯅ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ ꯃꯍꯥꯛꯅ ꯂꯣꯌꯥ ꯂꯥꯛꯄꯗ ꯃꯍꯥꯛꯀ ꯑꯇꯝꯅꯅ ꯌꯦꯡꯊꯤꯅꯈꯤꯕ ꯑꯃꯗꯤ ꯌꯥꯅꯈꯤꯗꯕ ꯃꯤꯁꯛ ꯑꯁꯦ ꯏꯂꯩ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯒꯣꯄꯥꯜꯅ ꯍꯤꯡꯈꯣꯜ ꯁꯝꯕꯜꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯠꯇꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯣꯌꯥ ꯂꯥꯛꯄꯗ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯐꯔꯦ ꯅꯪꯒꯤ ꯅꯌꯥꯝꯕꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯄꯣꯛꯄ ꯅꯨꯃꯤꯠ ꯃꯍꯥꯛꯀꯤ ꯌꯦꯛ ꯁꯂꯥꯏ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯣ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯕꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯥꯕꯜꯅ ꯒꯣꯄꯥꯜꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯃꯗꯤ ꯃꯃꯤꯡ ꯃꯊꯥ ꯌꯦꯛ ꯁꯂꯥꯏ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯈꯨꯗꯛ ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯤ ꯒꯣꯄꯥꯜ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯒꯣꯄꯥꯜꯒꯤ ꯌꯨꯝ ꯑꯗꯨꯗꯁꯨ ꯇꯤꯃꯨ ꯂꯥꯏꯃꯨ ꯀꯌꯥ ꯑꯃ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯁꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯒꯣꯄꯥꯜꯕꯨ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯄꯨꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯦ ꯂꯣꯌꯥ ꯂꯥꯛꯄꯅ ꯈꯪꯂꯤ ꯒꯣꯄꯥꯜꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯁꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯒꯣꯄꯥꯜꯅ ꯌꯨꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤꯅ ꯀꯅꯥꯅ ꯊꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯂꯣꯌꯥ ꯂꯥꯛꯄꯅ ꯈꯪꯗꯣꯛꯄ ꯑꯃ ꯆꯪꯈꯤ ꯑꯗꯨꯕꯨ ꯒꯣꯄꯥꯜ ꯃꯁꯥ ꯂꯥꯛꯇꯨꯅ ꯌꯦꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯕꯗꯨꯁꯨ ꯀꯧꯁꯤꯟꯕꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯣꯌꯥ ꯂꯥꯛꯄꯅ ꯊꯥꯕꯜꯗ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯥꯏꯀꯩ ꯃꯔꯤ ꯈꯨꯗꯤꯡꯃꯛꯇ ꯁꯝꯕꯜ ꯈꯥꯖꯤꯜꯂꯨ ꯁꯝꯕꯜꯁꯤꯡ ꯑꯁꯤ ꯈꯥꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯁꯝꯕꯜꯁꯤꯡ ꯑꯁꯤꯒꯤ ꯋꯥꯁꯤꯡ ꯑꯁꯦ ꯅꯍꯥꯛꯅ ꯃꯇꯝ ꯑꯃꯗ ꯍꯦꯛꯇꯃꯛ ꯇꯧꯕ ꯌꯥꯗꯦ ꯑꯈꯟꯅꯕ ꯃꯇꯝ ꯑꯃꯗ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯋꯥ ꯑꯗꯨ ꯈꯥꯏꯗꯠꯂꯒ ꯄꯌꯥ ꯁꯤꯕ ꯑꯃꯗꯤ ꯋꯥ ꯑꯗꯨ ꯌꯨꯡꯂꯒ ꯁꯝꯕꯜ ꯈꯥꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯇꯝ ꯑꯃ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯇꯧꯒꯗꯕꯅꯤ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯝꯕ ꯃꯇꯝꯗ ꯇꯧꯒꯅꯤ ꯃꯗꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯌꯦꯡꯕ ꯉꯝꯈꯤꯔꯣꯏ ꯍꯌꯦꯡꯗꯨ ꯅꯍꯥꯛ ꯑꯩꯒꯤꯗ ꯂꯥꯛꯂꯣ ꯑꯗꯨꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯋꯥ ꯇꯥꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯅꯈꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯁꯅꯨ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯀꯣ ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏꯅ ꯁꯣꯏꯕꯗꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯕꯗꯤ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯤꯡꯊꯣꯡꯗꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯅꯠꯇꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯍꯥꯏꯕꯗꯤ ꯍꯌꯦꯡꯒꯤ ꯄꯨꯡ 12 ꯐꯥꯎꯕꯗꯤ ꯍꯥꯏꯕꯗꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12 ꯐꯥꯎꯕꯗꯤ ꯅꯈꯣꯏꯅ ꯃꯅꯤꯡꯊꯣꯡꯗ ꯁꯨꯡꯊꯣꯛ ꯊꯣꯛꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯃꯅꯤꯡꯗꯁꯨ ꯆꯠꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯅ ꯆꯠꯂꯕꯁꯨ ꯃꯅꯤꯡ ꯃꯌꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯉꯥꯡꯕ ꯑꯃꯨꯕ ꯅꯠꯇ꯭ꯔꯒꯅ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯐꯤꯔꯣꯟ ꯑꯣꯏꯔꯕꯁꯨ ꯄꯣꯠ ꯑꯃ ꯍꯦꯛꯇꯃꯛ ꯂꯩꯔꯝꯂꯕꯁꯨ ꯅꯈꯣꯏꯅ ꯃꯗꯣ ꯌꯦꯡꯁꯜꯂꯣꯏꯗꯕꯅꯤ ꯑꯃꯗꯤ ꯈꯨꯜꯂꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏꯅ ꯍꯥꯏꯐꯦꯠ ꯎꯈ꯭ꯔꯕꯁꯨ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯎꯠꯇꯅ ꯍꯜꯂꯛꯀꯗꯕꯅꯤ ꯂꯩꯃꯛꯇ ꯍꯧꯔꯝꯂꯕꯁꯨ ꯎꯍꯩꯃꯛꯇ ꯄꯥꯜꯂꯝꯂꯕꯁꯨ ꯃꯗꯨꯗ ꯅꯈꯣꯏꯅ ꯃꯤꯇꯥꯔꯨꯕ ꯌꯥꯗꯦꯀꯣ ꯐꯔꯦ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯜꯅ ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯈꯤꯅꯥ ꯈꯔ ꯀꯠꯂꯕ ꯃꯇꯨꯡꯗ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯣꯌꯥ ꯂꯥꯛꯄ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯊꯥꯕꯜꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯅꯥꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯂꯩꯅꯥꯒꯤ ꯃꯃꯥ ꯊꯥꯕꯜꯒꯤꯅ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯅꯆꯥꯅꯨꯄꯤ ꯂꯩꯅꯥꯒꯤ ꯌꯨꯝꯗ ꯇꯧꯍꯩꯗꯕ ꯊꯣꯛꯍꯩꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯅꯥꯒꯤ ꯃꯃꯥꯅ ꯏꯄꯥ ꯄꯥꯈꯠꯆꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯊꯝꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯤ ꯑꯗꯨꯕꯨ ꯂꯩꯅꯥꯒꯤ ꯃꯄꯥꯕꯨꯡꯅ ꯌꯥꯔꯣꯏ ꯃꯗꯣ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ
ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯀꯅꯥꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯨꯝ ꯑꯣꯏꯁꯜꯂꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯒꯣꯄꯥꯜ? ꯊꯥꯕꯜꯒꯤ ꯌꯨꯝ ꯑꯗꯨꯗ ꯇꯝꯊꯤꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯕꯅꯤꯅ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯊꯝꯊꯤꯕ ꯊꯕꯛ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯒꯣꯄꯥꯜꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯗꯨꯡ ꯗꯨꯡ ꯆꯠꯄ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯒꯣꯄꯥꯜ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ "ꯀꯔꯤꯅꯣ? ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯃꯛꯇꯤ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯐꯩ, ꯈꯪꯒꯅꯤ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯥꯏꯕ ꯅꯣꯡꯗꯦꯟꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯩꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯪꯂꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯨꯝꯂꯨꯆꯣ ꯍꯥꯏꯕ ꯄꯣꯠꯁꯨ ꯐꯨꯝꯂꯨꯔꯦ, ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯕꯗꯨ ꯁꯤꯕ ꯅꯥꯕꯒꯤ ꯄꯥꯎ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯥꯒꯤ ꯅꯣꯡꯗ꯭ꯔꯦꯟ ꯍꯥꯏꯕ ꯃꯥꯏꯕꯁꯤꯅ ꯄꯩꯁꯥꯗꯃꯨꯛ ꯂꯧꯊꯣꯛꯏ꯫ ꯑꯩꯅ ꯄꯣꯠꯂꯝ ꯑꯗꯨꯒꯤꯗꯃꯛꯇ ꯂꯨꯄꯥ 50,000 ꯄꯤꯈ꯭ꯔꯤꯕꯅꯤ꯫ ꯐꯩ, ꯈꯪꯒꯅꯤꯗꯅ ꯍꯌꯦꯡꯗꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯣꯄꯥꯜꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯕꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯒꯣꯄꯥꯜ ꯃꯁꯥ ꯑꯗꯣ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛꯅꯒ ꯉꯍꯥꯟꯋꯥꯏ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ, ꯍꯥꯏꯕꯗꯤ ꯊꯥꯕꯜꯒꯤ ꯃꯌꯨꯝꯗ ꯐꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅꯒ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇ ꯃꯉꯣꯟꯗ ꯁꯥꯎꯍꯨꯝ ꯀꯌꯥ ꯑꯃ ꯂꯥꯛꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯍꯥꯛ ꯀꯤꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯗꯨꯅ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯈꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯋꯥꯔꯤ ꯁꯥꯅꯔꯤ, ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯕꯒꯤ ꯃꯑꯣꯡꯗ ꯒꯣꯔꯣ ꯒꯣꯔꯣꯛ ꯆꯤꯡꯂꯤ꯫ ꯒꯣꯄꯥꯜ ꯀꯤꯃꯟꯈꯤꯕꯅ ꯃꯁꯥ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ꯫ ꯒꯣꯄꯥꯜꯗ ꯅꯠꯇꯦ, ꯁꯅꯥꯔꯩꯁꯨ ꯑꯗꯨꯃꯉꯥꯏ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯔꯩꯅ "ꯀꯔꯤꯅꯣ ꯑꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯗ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ "ꯑꯁꯦ ꯚꯨꯠꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯗꯨꯝꯅ ꯒꯣꯔꯣ ꯒꯣꯔꯣꯛ ꯆꯤꯡꯕ ꯈꯣꯠꯄ ꯈꯔ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝꯗꯣ ꯄꯨꯡ 12 ꯇꯥꯔꯕꯅꯤ꯫ ꯃꯇꯝ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯕꯜꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯅ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯨꯕꯒ ꯑꯣꯏꯕꯒ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯈꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯥꯞ ꯃꯦꯜ ꯑꯃ ꯇꯥꯔꯝꯗꯦ, ꯑꯗꯨꯒ ꯉꯁꯥꯏ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯒꯤ ꯑꯣꯏꯅ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯃꯪꯂꯦꯝꯅ ꯇꯨꯁꯜꯂꯒ ꯀꯞꯄꯒꯤ ꯃꯑꯣꯡꯗ ꯈꯪꯀꯞ ꯀꯞꯂꯛꯄ ꯑꯗꯨꯗ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯃꯈꯣꯏ ꯄꯔꯞ ꯄꯔꯞ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯄꯨꯝꯃꯝ ꯃꯝꯂꯦ, ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯍꯥꯏꯕꯁꯦ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯈꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯇꯧꯕꯇꯕꯨ ꯀꯣꯟꯊꯣꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯉꯛꯂꯤꯕꯗꯣ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯅ ꯍꯥꯏꯐꯦꯠ ꯎꯈꯤ, ꯑꯗꯨꯒ ꯀꯣꯟꯊꯣꯡꯗ ꯂꯦꯞꯂꯝꯂꯤꯕ ꯁꯛꯇꯝ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯊꯥꯕꯜꯅ ꯂꯩꯅꯥꯗ ꯇꯞꯅ ꯌꯦꯡꯉꯛꯂꯒ "ꯂꯩꯅꯥ, ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯂꯥꯛꯑꯣ, ꯆꯪꯉꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯂꯤ, ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯣꯟꯁꯤꯟꯈꯤ꯫ ꯂꯩꯅꯥꯅ "ꯀꯔꯤ ꯇꯧꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯊꯥꯕꯜꯅ "ꯅꯍꯥꯛ ꯉꯁꯥꯏ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯍꯥꯏꯔꯝꯕꯗꯨ ꯅꯍꯥꯛ ꯀꯥꯎꯔꯕ꯭ꯔꯥ? ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯡꯊꯣꯛ ꯊꯣꯛꯂꯨꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯝꯕꯗꯨ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯄꯥꯈꯠꯀꯨꯝ ꯀꯔꯤꯒꯨꯝ ꯑꯩꯈꯣꯏꯗꯤ ꯆꯦꯟꯊꯣꯛꯂꯨꯔꯦꯗꯅ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯨꯕꯗꯤ ꯅꯠꯇꯦ, ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯌꯦꯡꯂꯨꯕꯗꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ? ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯅꯥꯁꯨ ꯆꯨꯝꯃꯤꯅꯦꯍꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯖꯥꯠ ꯀꯌꯥ ꯑꯃ ꯈꯜꯂꯛꯂꯤ꯫ ꯆꯔꯥꯡꯅꯃꯟꯈꯤꯕꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 2-3 ꯐꯥꯎꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ, ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯇꯧꯔꯛꯄꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨꯝꯕ ꯑꯗꯨꯃꯛ ꯌꯥꯗꯅ ꯅꯣꯡ ꯉꯥꯟꯈ꯭ꯔꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯥꯕꯜ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯒꯣꯄꯥꯜꯅ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯊꯥꯕꯜ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯣꯌꯥ ꯂꯥꯛꯄꯕꯨ ꯃꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯇꯨꯁꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯈꯪꯉꯥꯏ ꯈꯪꯖꯤꯜꯂꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯟꯊꯣꯛꯂꯨꯔꯦ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯂꯥꯛꯄꯗ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥ ꯂꯥꯛꯄ ꯊꯥꯕꯜꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯗꯨꯒ ꯄꯪꯉꯤꯗ ꯑꯉꯥꯡ ꯁꯥꯟꯅꯈꯣꯏꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯒꯤ ꯀꯥꯎꯔꯤꯕꯅꯣ ꯇꯧꯕꯒꯤꯕꯨꯗꯤ ꯂꯥꯏꯅ ꯇꯧꯔꯛꯄ ꯊꯕꯛꯅꯤ ꯅꯣꯏꯅ ꯉꯥꯛꯊꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯃꯅ ꯅꯈꯣꯏꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯍꯧꯗ꯭ꯔꯤꯕꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯑꯗꯨꯒ ꯄꯪꯀꯨꯏ ꯀꯨꯏꯅ ꯂꯩꯔꯝꯗꯕꯤꯗ ꯏꯃꯨꯡꯗ ꯐꯠ ꯂꯥꯎꯅ ꯆꯪꯂꯛꯂꯤꯕꯗꯨ ꯃꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯇꯧꯔꯛꯀꯗꯕ ꯊꯕꯛꯇꯤ ꯅꯠꯇ꯭ꯔꯦ ꯅꯈꯣꯏꯒꯤ ꯊꯕꯛꯁꯤ ꯈꯔ ꯂꯨꯒꯗꯧꯔꯤ ꯐꯔꯦ ꯑꯗꯨꯕꯨ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯉꯥꯛꯄ ꯇꯥꯕꯅꯤ ꯑꯗꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯃꯃꯥꯡꯗꯛꯇ ꯑꯃꯥꯏꯕ ꯑꯃ ꯌꯦꯡꯖꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯔꯒꯗꯤ ꯃꯗꯨꯗꯁꯨ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯄꯟꯕꯤꯔꯕꯒꯨꯝ ꯑꯣꯏ ꯌꯨꯝ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯀꯔꯝꯕ ꯂꯥꯏ ꯈꯨꯔꯝꯃꯤ ꯑꯃꯗꯤ ꯀꯔꯤ ꯆꯪꯏ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ ꯌꯨꯝ ꯑꯃ ꯃꯩ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯣ ꯅꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯔꯤꯕ ꯃꯤ ꯑꯗꯨ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯜꯂꯒ ꯂꯣꯏꯔꯦꯗꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯃꯛꯇꯗꯤꯀꯣ ꯑꯩꯅ ꯊꯣꯛꯄ ꯇꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯩꯅ ꯉꯔꯥꯡ ꯀꯨꯞꯅ ꯁꯨꯝ ꯌꯦꯡꯕꯗ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥ ꯌꯥꯜꯂꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯏꯕ ꯁꯝꯕꯜ ꯑꯗꯨ ꯈꯪꯍꯧꯒꯗꯕꯅꯤ ꯑꯩꯅ ꯅꯣꯏꯒꯤ ꯌꯨꯝꯗ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯖꯔ ꯇꯧꯍꯧꯒꯗꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯍꯧꯔꯒ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯂꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯄꯣꯠꯂꯝ ꯆꯩꯔꯝꯁꯨ ꯈꯔ ꯆꯪꯒꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯕు ꯂꯧꯕ ꯂꯥꯛꯂꯣ ꯅꯠꯇꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯌꯨꯛꯀ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯑꯩ ꯉꯥꯏꯈꯣ ꯋꯥꯕꯨ ꯂꯩꯒꯗ꯭ꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯋꯥꯕꯨꯗꯤ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯋꯥ ꯂꯩꯔꯕꯗꯤ ꯐꯔꯦ ꯅꯍꯥꯛꯅ ꯌꯥꯟꯒꯗꯧꯔꯤꯕ ꯋꯥꯁꯤꯡꯗꯣ ꯅꯍꯥꯛꯅ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯊꯅꯝꯃꯨ ꯑꯗꯨꯒ ꯋꯥꯗꯣ ꯃꯇꯥꯏ ꯊꯪꯕ ꯌꯥꯜꯂꯨ ꯆꯤꯡꯊꯣꯛꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦꯀꯣ ꯍꯣꯏ ꯐꯒꯅꯤ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯋꯥ ꯑꯗꯨ ꯅꯧꯔꯁꯨ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯈꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯐꯔꯦ ꯅꯍꯥꯛ ꯍꯧꯖꯤꯛ ꯆꯠꯂꯣ ꯅꯌꯨꯝꯗ ꯅꯪꯅ ꯌꯨꯝꯗ ꯍꯟꯈꯤꯕ ꯃꯇꯝꯗ ꯃꯤꯑꯣꯏꯁꯤꯡꯅ ꯀꯧꯔꯛꯂꯕꯗꯨ ꯁꯨꯈꯨꯝ ꯈꯨꯝꯂꯨꯒꯅꯨ ꯑꯗꯨꯒ ꯅꯪꯒꯤ ꯃꯇꯨꯡꯗ ꯃꯤꯅ ꯀꯧꯔꯛꯂꯕꯁꯨ ꯁꯨꯛꯌꯦꯡ ꯌꯦꯡꯊꯣꯛꯂꯨꯅꯨ ꯅꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯅꯦꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯇꯨꯟ ꯍꯟꯅ ꯌꯦꯡꯉꯛꯄꯁꯨ ꯌꯥꯗꯦꯀꯣ ꯐꯔꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯊꯥꯕꯜꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯔꯒ ꯃꯇꯨꯡꯗ ꯌꯨꯝꯂꯣꯝꯗ ꯊꯥꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯕꯜ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯊꯧꯖꯤꯜꯂꯛꯂꯤ ꯅꯣꯡꯗ꯭ꯔꯦꯟ ꯒꯣꯄꯥꯜ ꯂꯥꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯤ ꯒꯣꯄꯥꯜꯗꯤ ꯃꯁꯥꯗꯣ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯍꯥꯏ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯍꯩ ꯅꯃꯥꯏ ꯅꯃꯤꯠꯇꯨ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕꯒꯨꯝ ꯇꯧꯏꯅꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯒꯣꯄꯥꯜꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯅꯠꯇꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯇꯥꯛꯁꯜꯂꯤ ꯑꯗꯨꯗꯨꯒ ꯊꯕꯛꯅ ꯃꯔꯣꯝ ꯑꯃ ꯂꯨꯍꯜꯂꯤꯕ ꯍꯧꯖꯤꯛ ꯃꯇꯩ ꯃꯅꯥꯎꯗꯣ ꯀꯔꯤꯝ ꯇꯧꯗꯦ ꯇꯦꯛ ꯂꯥꯎꯅ ꯂꯩꯔꯤ ꯄꯩꯁꯥꯗꯨꯝ ꯄꯥꯝꯃꯨꯏꯅꯦ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯒ ꯇꯦꯛ ꯂꯥꯎꯅ ꯍꯤꯡꯂꯤ ꯀꯥꯏꯗꯅ ꯅꯣꯡꯃ ꯅꯤꯅꯤꯗ ꯉꯥꯏꯕꯗ ꯅꯍꯥꯛ ꯁꯤꯔꯗ꯭ꯔꯣ ꯑꯣꯖꯥ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯌꯨꯝ ꯑꯗꯨꯗꯅꯦ ꯃꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕ ꯇꯥꯏꯅꯦ ꯄꯣꯠ ꯑꯁꯤ ꯊꯥꯔꯕꯗꯤ ꯅꯣꯡꯉꯥꯟꯕꯒ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯇꯨꯒꯅꯦꯗꯅ ꯇꯨꯔꯦ ꯍꯧꯖꯤꯛꯀꯤ ꯇꯨꯔꯦ ꯍꯥꯟꯅꯗꯕꯨ ꯍꯦꯟꯅ ꯀꯟꯈꯠꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯐꯔꯦ ꯅꯪ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯗ꯭ꯔꯦꯟ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯕꯨ ꯑꯩꯅ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯨꯕꯗꯨꯗ ꯊꯥꯡ ꯂꯧꯊꯣꯛꯄ ꯆꯪꯂꯤꯕ ꯖꯥꯠꯂ
ꯊꯥꯡꯖꯧ ꯄꯥꯏꯔꯒ ꯂꯩꯔꯝꯃꯨ ꯀꯥꯏꯅ ꯇꯥꯟꯅꯔꯗꯤ ꯏꯁ ꯑꯁꯨꯝꯅ ꯒꯣꯄꯥꯜ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯅꯣꯡꯗ꯭ꯔꯦꯟ ꯐꯛ ꯑꯃ ꯄꯥꯏꯔꯒ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯏꯍꯦ ꯑꯩꯗꯤ ꯀꯔꯤ ꯂꯧꯊꯣꯛꯄ ꯆꯪꯕꯣꯏꯅꯤꯡꯉꯤ ꯃꯥꯗꯤ ꯐꯛ ꯂꯧꯊꯣꯛꯄ ꯆꯪꯉꯤ ꯋꯥ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯗ꯭ꯔꯦꯟꯅ ꯐꯛ ꯑꯗꯨ ꯊꯥꯔꯒ ꯒꯣꯄꯥꯜꯕꯨ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯐꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯑꯗꯤ ꯄꯤꯈ꯭ꯔꯤꯕ ꯄꯩꯁꯥꯗꯣ ꯑꯉꯥꯡ ꯉꯇꯤꯅꯤ ꯆꯨꯝꯃꯦ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯒꯤ ꯊꯥꯕꯜ ꯍꯥꯏꯔꯤꯕ ꯅꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯁꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ ꯁꯤꯗꯒꯤꯗꯤ ꯅꯍꯥꯛ ꯌꯧꯍꯜꯂꯔꯣꯏ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯕꯜ ꯍꯥꯏꯗꯥꯏꯅꯦꯀꯣ ꯃꯥꯅꯦ ꯑꯣꯖꯥ ꯊꯥꯕꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯩ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯁꯝꯂ ꯀꯔꯤꯅꯣ ꯑꯃ ꯄꯣꯔꯛꯂꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤꯁꯨ ꯅꯍꯥꯛꯅ ꯐꯤ ꯑꯃ ꯄꯣꯔꯛꯀꯗꯕꯅꯤ ꯑꯗꯨꯗꯨꯒ ꯃꯗꯣ ꯑꯩꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯑꯣꯠꯄ ꯅꯩꯕ ꯍꯧꯕ ꯌꯥꯔꯒꯅꯤ ꯌꯨꯝ ꯑꯗꯨꯗ ꯇꯧꯕꯁꯦ ꯀꯥꯟꯅꯗ꯭ꯔꯦ ꯃꯁꯥꯗ ꯑꯣꯏꯅ ꯊꯣꯝꯃꯒꯗꯕꯅꯤ ꯑꯣꯏ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄ ꯊꯕꯛꯁꯤꯃꯅꯦ ꯑꯔꯨꯕꯒꯤ ꯑꯔꯨꯕ ꯉꯥꯛꯇ ꯑꯔꯥꯏꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯕ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯣꯖꯥꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯉꯝꯅ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀ ꯁꯣꯏꯔꯕꯗꯤ ꯑꯣꯖꯥ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯋꯥꯐꯝ ꯑꯃꯅ ꯀꯩꯗꯧꯔꯕ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯕ ꯉꯝꯇ ꯌꯥꯗ꯭ꯔꯤ ꯍꯣꯏꯅꯦ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯅꯤ ꯅꯪ ꯌꯥꯎꯂꯔꯣꯏ ꯍꯥꯏꯔꯦꯗꯅ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯑꯣꯖꯥ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯒꯤ ꯌꯨꯝꯗ ꯌꯥꯝꯅ ꯇꯝꯅꯩ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯀꯦꯀꯥ ꯅꯠꯇꯦ ꯑꯗꯨꯅ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯣꯏ ꯑꯁꯣꯝꯗꯒꯤꯁꯨ ꯊꯥꯕꯜ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯅ ꯅꯪꯉꯣꯟꯗ ꯀꯥꯞꯄꯛꯂꯤꯕꯅꯤꯅꯦ ꯍꯣꯏ ꯊꯥꯕꯜ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯅ ꯅꯪꯕꯨ ꯍꯥꯠꯅꯤꯡꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ ꯅꯪꯁꯨ ꯌꯥꯎꯅ ꯍꯥꯠꯇꯣꯛꯂꯕꯗꯤ ꯅꯪꯒꯤ ꯌꯥꯝꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯪꯍꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯈꯪꯄꯣꯟꯇꯦ ꯑꯄꯪꯅꯤꯅ ꯑꯣꯖꯥ ꯑꯩ ꯈꯪꯉꯤꯕꯅꯤꯅꯦ ꯈꯪꯕꯗꯨꯅꯕꯨ ꯇꯝꯂꯤꯕꯅꯤ ꯐꯔꯦ ꯑꯣꯖꯥ ꯑꯩ ꯊꯥꯕꯜꯒꯤ ꯐꯨꯔꯤꯠꯂꯥ ꯈꯨꯗꯩꯔꯥ ꯃꯁꯝꯂꯥ ꯅꯠꯇ꯭ꯔꯒꯅ ꯏꯅꯥꯎꯅꯨꯄꯤꯗꯨꯒꯤ ꯀꯔꯤꯅꯣ ꯐꯤ ꯑꯃ ꯍꯦꯛꯇ ꯄꯨꯔꯒ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯑꯩ ꯆꯠꯆꯔꯦ ꯑꯣꯖꯥ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯁꯣꯏꯍꯟꯕꯤꯅꯨꯀꯣ ꯑꯣꯖꯥ ꯑꯩꯅ ꯍꯟꯗꯛ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯈꯣꯏ ꯉꯥꯎ ꯆꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯒꯣꯄꯥꯜꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯅꯣꯡꯗ꯭ꯔꯦꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯍꯩ ꯍꯩꯕ ꯑꯃꯥꯏꯕꯅꯣꯅꯦ ꯑꯗꯨꯛ ꯂꯨꯈ꯭ꯔꯕ ꯊꯕꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯑꯩꯒꯤ ꯏꯅꯥꯛꯇꯁꯨ ꯂꯥꯛꯇꯦ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯃꯗꯨ ꯊꯤꯗꯕ ꯌꯥꯔꯔꯣꯏ ꯃꯗꯨꯅꯒ ꯁꯣꯏ ꯉꯥꯝꯗꯅ ꯑꯇꯣꯞꯄ ꯃꯐꯝꯗꯒ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯃꯁꯤꯒꯤ ꯒꯣꯄꯥꯜꯁꯤꯒ ꯍꯟꯗꯛꯇ ꯑꯩ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯗ꯭ꯔꯦꯟ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯄꯥꯜꯅ ꯉꯍꯥꯟ ꯅꯦꯛꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯥꯔꯤꯁꯤ ꯈꯔ ꯇꯦꯜꯂꯤ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯁꯤꯡꯗ ꯁꯣꯏꯗꯅ ꯁꯪꯍꯟꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ